ngasi numidarang phongkiba tongan tongan Manipuri sifong singdigi maru ebe ipausing khongasaraga Manipur top channel gi mekedi gi ma'am da share tawzigi hanbada Ema Ebel sing pot yonba thingi haiduna police da sai pairaga koitan tanakhre COVID-19 laisat asidagi ngak thokna ba khona ringai saira asida Manipur gi tongan tongan mafamda angak pa thawdok kya toina tholakli angak pa thawdok sing asigi manungda amasung sana COVID-19 laisatagi ngak thokna ba containment zone lauthoktuna miyam punba kaithel phamba dukan thong hangbana singba loinana miyam sathok chasin tawbigi mara asida nomagi sara tanjari bi Ema Ebel singbu kaithel phamba thingni haibagi damak law and order ngakpada asauba thodang lariba police personnel singda Ema Ebel kharana sai paiduna koitan tanakhre angak pathawdo asingara nongthel pung ahumrom taba matamda wangwei police ki manungsana leiba samuro kaithel thokibani amasung kaithel aduda ahal oiraba Ema kharana mana masing yonanaba potpham phamnabu hotnarakpada police personnel singna phamba yaroi haina athingbu piki maduda potpham phambi ahal oirabi Ema anina saisang ama pairaduna police personnel aduda phugodabagi koitan tanakhi maduda police personnel sing adusu Ema Ebel sing adubu ikai khumnaba utuna koisien sienduna khangki amasum hairiba thado asigi video footage adu social media da sandorapadiki viral oki maduna COVID-19 laisa thengnana bu hona ringai sera asida nomagi puksak tanana bu hona bada Ema Ebel sing amadi sinmi kyana thengnariba awaba kyagi thawdo asina angak pa thawdo amasu oihalli haina pawusna makhatana phungdorakli makhasa tharakpoina to papaw manamu phamung sani gi yankhai amadi sani legadaba covid care center ani khumal lampak chief minister N Biren gi miyang makhada hangdokre Manipur COVID-19 positive oiba miyoi gi masing noma gi hingalagdi baduga layeng pham laitabigi awaba mayoknaduna laidiba si kohananabagi damakta chief minister N Biren gi miyang makhada covid care center kya ngarang dagi run tawba hokre amasung ngarang dagi temporary covid care center oina run tawba hokibasing adudi Balbawan Indoor Stadium Khumal Lampakta phamung sani gi yankhai leiba temporary covid care center ama National Sport University Khumal Lampakta phamung sani leiba covid care center ama ngasidagi hangdokre amasum loinana lamoi khunang khongdagi phamung satruk leiba covid care center amasu athuba matamda function tawba horagani hairi masidana tana ngasidagi hauna Bisnupur district headquarters da phamung humdra leiba covid care center amasu hangdoktuna covid na naraba miyoi sing layang bugi khudong saw phanganba hokre hainasu pawgi likhuna mana makhatana su phungdorakli amasu makhasa tharakpoina tokpa leibak thiba pawamana drug saba police personnel ani amadi drug yonba miyoi ani miyamna pharaga police ta sinakhre ngara nungthil pung ama taba matamna kyamgai mamang laikai da drug sizinaba police ki phizol setpa police personnel ani kyamgai mamang laikai da leiba khagemba masa ibungo lai haraupam mayada laikai miyamna pharaga police ta sinakhre hairi Pao si irilmung police na phangmadagi mafam adura police ki team ama thomjilaktuna laikai miyamna number 4 ka kona na pharaba police ki phizol setpa miyoi ani edu phagatuna miyamna makhoi ani masak taki hari amasum phagalaba police personnel ani adudi namairakpam laimaba maitai sei kunthra apokpa en imosauba maitai laifam basikhong mamang laikai ni hauji police constable oina service tawribani miyoi asiga loinana phagalaba police personnel ama aduna Mainam Raju Singa sei kunthra gatoru apokpa lekhidraba em chawbu singa kawi singjamai makha lekai khongnang phaidek pidagini hauji Manipur Police Department da rifleman oina thabak tawribani makhoi ani dagi punna number 4 gram taragom dai fagale hairi amasum police na makhatana wang pong chathabda drug yonma miyoi ani amasu fagale hairi miyoi ani adudi MD Salam apokpa MD Kaher kawi kyamgai Muslim awang lekai degini ma kaloina na pharaba mi edugi maming Abdul Khalik saini pugoni thoi apokpa Abdul Gani kawi kyamgai awang lekai degini police na makhata na thizin humsin bada number 4 gram tara number 4 hapnaba ahangba plastic bal tara katru amadi seal oina lupa lising kunga tereka lupa samari asi MD Salam digi phangmangamki atopa number 4 gram taret amadi number 4 hapnaba plastic ki ahangba Bail tarukna Abdul Khalik tagi phagat pangamki pharaba miyoi singasigi mathakta NDPS ki makhada irilbung police na case ama register tawduna makhataba thizin humjin bagi thabak sathaba hawre hedi amaromda number 4 ga kona na pharaba police personnel ani asimyamna police laktingai gi mamangna video footage adu social media da thagalakpadagi viral oki loinana police na thawdok thokpham aduda laklaba matungna police personnel ani amadi
atei miya mamangda malolhanduna dandi tawkiba adubu video footage aduda miyamna mayek sengna khangalakhi haina su paw amana makhatana su phungdorakli atopa paw amana mu lasipriya kanguzamna oxygen concentration machine sani laiduna covid patient singna mateng pangadawri lisipriya kanguzamna oxygen concentration lainaba malemgi miyamda sel gi tingbang pibinaba nunglukna haisaba photo amaga konana hapirai environmental amadi climate justice activist ama oiribi sahi mapan nangai ribi manipuri masa lisipriya kanguzamna covid-19 laisana nabadagi sor honbagi awaba mayonari anabasingitama oxygen concentration sani laiduna mating pangadori machine amamamda lupa lising yankai piba machine asi ahan boina machine tara leire machine ama Nagaland gi Kohima da leibi sahi yankai ga mathoi surabi naga nopi ama covid-19 laisana naduna Delhi da leiriba nopi asida lisipriya na khudol tawduna nopi asina sor honbada asoba mating pangba ngamkhre masigi damakta nopi asigi imungi miyoi sin lisipriya bu thagat phongdorakli lisipriya na social media da thagalakpagi matung inadi concentration machine amamda lupa lising yankai pi punna machine sama laigini machine laibigi senpham singasi mahakna tungsin japa senpham amadi award ka mari lenena pirakpa senpham na laibini makha tana makna concentration machine sani leiba pame masigi damakta malem gi miyamna sel gi tengbang pibirangna bagi damak donation link ama www.ketto.org fundraiser Lucipriya help covid patient siamduna thagat lei amasum ling asi thagat papung kungamari ngarang phawbagi manungda malem gi miyamna donate tarakpada rupee million ama hena donate tarakhre Lucipriya na makhatana malem gi miyamda haijaribadi mahakna leiba pamliba concentration machine sani asi mapung phana leiba ngamnabagi sel gi mateng pangbina basu nunglukna appeal tawri haina pawsin makhatana phungdorakli amasum makasa tharakpoin atopa paw manemu Imphal police na yunga amadi yungau singaloina nupi mari yauna miyoi nipan fagatkre Imphal manungi covid-19 containment zone lauthokraba mafam singi manung saliba thangmaiban kendra gi lamphel supermarket mamangda bender hangduna yunga amas yungau marang kaina yon mafam ama ngarang Imphal police station gi OC inspector nongthongbam ingosana lusingba police team amana Thangmaiban United Club District Police Imphal West and COVID Awareness Come Information ga kusamnaduna drive sathabada nupi mari yauna miyoi nipan ga loinana yungang amasum yungau kaya marunga photkre yungang amasum yungau singa konana fagalaba miyoi singa dudi Syam Kishor laimazam sei yangkai apokwa lekhidraba subol maitei laifam kharason makhalekai basanta khumanthem maitei sei yangkai gataru apokpa mohori khumanthem laifam singkhai Sarat haubizam sei nipugo homdoi apokpa khongnengba maitai laifam thanga karam aning laikai says Purnachandra sei kunthra panjom laifam andro Sunita Kamokang sei yangkhai mapuroibagi ming Jiwan Thapa laifam thangmaiban Renu Koijam sei nipugo mathoi apokpa lekhidraba Ibosa Koijam laifam thangmaiban Thoksom Panchamani sei yangkhai mapuroiba Bipin Thoksom laifam thangmaiban Khongdrom Selungba laikai amadi Khongdram Sana Divi say yankai mapureba laikidraba Bobby Khongdram laifam thangmaiban Khomdram Selungba laikai Pagalaba yu singadu thangmaiban United Club ki President Pratap Lasing Themna lusingduna police ki miyoi singaloina na haidoktuna mafam adu mai tharoktuna manganki hiramasiga mari lainana Imphal Police Station OC en ingosana phungdokhibadi hauji covid-19 gi luraba matam asida ayuktagi hauna yu yonpham thamduna yu yon masina miyam khopna yu thakam oirakpadigi covid-19 laisit asi santoknakna bigi asoba maram ama oi aduna miyamna yariba makhai yu yonpham hangbiganu yu yonpham hangle habigi paw leirabadi police ta paw pibirau khudakta miyamgo khosamna duna drive sathaduna yu yonba masum athakpa miyosing phagatuna ain geba thabak lakhatkani hainasu pawsin makhatana su phungdorakhi amasum loisilak point atopa paw manamu lambi de wan tharakhi nupi ama laikhidre ngarang numidang pung nipan makhairam taba curfew manung da kaisampat kendra gi manung sana kaisampat jailer lerak mapa oiramna ahal oiribi nupi ama khanghauduna lek tharakpadagi rims hospital la pukhatpada lekatna bangamdana laikhidre hairi laikhidraba nupi asigi maming khombong mayum ningol baigepati sei humpugoni thoi mapuroibigi maming laisram bopan singa singjamai Songtham laikai degini haujingna kaisampa jailer lerekta baraga yum amada leibini napi asina numidang sak saba toklaba matung lambi da walking tholakpada khanghauduna wanthaduna laimai de onduna laiki
अहूब मीसिंगना कोविड-19 पॉजिटिव ओइदुना वानथरकपो ओइगनी खनबदगी कीबदगी मनाक्ता मियोय अमता संखिदि थाउदो अदुबु थेंगनबा मीसिंगना नुपीदुगी ओइदिबा फिबम वीडियो फुटेज थागलकपदगी मियाम खंगनरकपदगी नुपी अदु रिम्स हॉस्पिटल पुखतुना कोविड टेस्ट तबुदा नेगेटिव ओइकी लोनेना माक लैखिदबसी हार्ट अटैक तबुदगी ने हाइदि हिरम असिगा मरी लेनेना मणिपुर पुलिस डिपार्टमेंट की मियामना खंगलकपगी मतुंगिनदे असिगुम खुदोंग थीबा थोपा मतमदा थेंगनबा मियोयसिंगना खुदक्ता मणिपुर पुलिस की कंट्रोल रूम फोन नंबर 112 दा टेलीफोन तौबिरउ खुदक्ता खुदोंग थीबा मियोयसिंग अदु कन्ननबगी थौरांग तौदुना लई हाइनसु पाउसिन मखाताना फोंदोरखली अमसु मखा चथरजरक पोइन अमसु लोइसिलक तेंतकपा पाउंगतंग मैमदा शेयर तौजरमगे वेस्ट बेंगल केरला असम दा हाना सरकार पाइरमबसिंग अमुक हना सरकार पाइरगनी लेबासी की ओइना तोंगान तोंगान स्टेट मरी असम वेस्ट बेंगल तमिलनाडु केरला मरी यूनियन टेरिटोरी पुरुषेदेगी मिखल पांथोखेबगी बोट मसिंग असि अयुक पुंग निपानदगी थिबा होख्रे हौजिक फावबदा फंगबा ट्रेंड वेस्ट बेंगल दा तृणमूल कांग्रेस ना केरला दा लेफ्ट LDF ना असम दा BJP ना सरकार पाइबा याबगी साउना थजब लैरे हैनसु पावमन मखाताना फोंदोरगली दु हौजिक ओइनादि मतांग असे लुसिनजरगे मसम पाथोकसगी बिस सुखिबा लानकिबा के यावरसु म्यामना ngakpi ani and thank you